Pung Rom Chupna Wari Sanakhre. Ngasi ayuk Pung 11:30 rom taramdaida Imphal gi Lok Bhavan Chief Minister Y Khemchan Amasung Home Minister Govindas Konthojam lakuna Governor A.K. Valaga Pung Rom Chupna Wari Sanakhre. Manipur lenga ke makok thongba luchingba anina Governor ga unaduna wari sanakhiba asi kari karamba Manipur gi matangdano haiba official oina khangba ngamkhidri. Unakhiba asigi matangda Lok Bhavan dagisu masigi social media platform da khakta natana official oiba cherol oina thorakpasu laikhide. Lok Bhavan dagi ngasi unakhiba asigi matangda wafam amata kangthoraktrabasu May 13,2023 ta Lailon Wi-Fi kholdagi faduna pokraba matungda mihathina hatok lambadagi June 10,2023 ta fangkiba Naga Micham Taruki Justice Putokadabani haidaduna UNC gi miyeng makhada Naga Furuki CSO singna changsilakliba economic blockade yauna atai khongjang sing changsilaklibani masigi matang nangarang Deputy Chief Minister Losi Dikhona luchingba lenga ke mihut singna Senapati District Headquarter tana chatuna UNC na luchingba mihut mapanga wari sanarubada yashinaba purakpa ngamkhidabani tampaktana tha asidagi haugadoriba census operations 2026 ki mangoinana State asida NRC chatna hangadabani haibigi akanba demand tawraklibani loinana India amasung Myanmar gi ngamkhai paringda waroishin puraktraba border area demarcation chatharapada leibak ani gi marakta lam khara pithok pishin tawnarapada Manipur gi saruk khara manggadoribra haibigi mipaibasu poklibani maram sing asina hojik fongfong sana mayuknariba issue sing asigi matangda Chief Minister Amasung Home Minister na Governor da haudoktuna khanabaga loinana mahakki mathau taba pauktak sing lawba oirangani thajanari ngasigi mifamadu atopa miyoy sing yawhankhide hairi